ngarang thoki ba laibak thiba thodokta aikoi hairoki sangakpam thanjebamda aikoi cha kun ngakpa ma leikidaba ma di tarukna phakhiba madugi matangda aikoi ngarang numidangsu Ningthoukhong apunba ma di emparna press note thokraba matungda ngasi amuk Ningthoukhong apunba dukan amadi bazar board ki ima ibel amadi Ningthoukhong apunba gi maira paibi apunba oina aikoi ngasi gi wakan mifam asi pangthok sabani maramdi hojik oiriba Manipur gi situation asida aikoi India government na amadi Manipur government na lan loisinbige de haidaduna aikoi khungak-tuna leijariba echasing haibadi kuki militant singna aikoi attack tawrakpada ngakthoknanabagi-damakta khutta kolom pai gadabadu thadoknaga kanda masagi makhutta nongmai paiduna iramdam Manipur bu kangani haiduna thokliba echasing gi mathakta aikoi commando personnel singna atamnana aikoi nongmai kapsinduna echa ama sikhiba amadi taruk pu phabikiba si mama singna Ningthoukhong gi mama sing amadi bazar board na aikoi yamna pendaba amadi nungai tabaga loinana aikoi hairiba Hazin ki baisa sing asi yumpham amatta yaudana condition amatta yaudana khudakta thadok pirau amadi siri baisa si abu haliba personal sing maral gi batik chaba dandi piyu haibase mama sing gi apunba kholau go loina na aikoi hairiba isa sing thadok riba phawba amadi maral leiba sing asi bu matik chaba dandi pitriba phawba mama sing na Ningthoukhong gi mama sing na amadi dukan phamba bazar board Ningthoukhong apunba gi oiba Bishampur district sigi oiba aikoi akanba khongdang kaya chamsin gani haibase ngasi paliba sarkar asigi mathakta aikoi mama sing akanba kholauni